अहन बमक द लेट नाइट स्टोरी ताबी दिबे सिंह जेम्स साइगुर जमना तराम नोक चबगल लोइना नाइ कोक नोना खुरुमजरी लेट नाइट स्टोरी हुंबुदरा मंगा सुब तांक ngasiगी तांकक असigi ममिंग TikTok tongan ba anauba case kaya marum late night story da puduno lakchari ngasigi thokdog sisu December gi tang tara da thokiba adugumlaba asengba thokdog amakak aikhoi da thoktrabasu makhoi basu khangandunu khudong thiba kaya dagi ngak thok nananabagi dama honaminasi TikTok like social media da khwai digi miyamna pamna seasonary basing gi manung da amani haibasi miyamna hena khangi mafam masida di hero oidaba heroine oidaba kanagumba mata leite habi maruina naha kya chahi gi limit leite phamung do kunduna leiriba ahan khara sondunu leiraba ima gumlabi abok gumlabi kharan hatana lemhauri basigi chahi makhada leiba singdi hairiba singsida nongmagi magi acting magi haizaba makhal mathel kaya marum phajagera thigera mana tawriba mong mataw adu uthoktuna adumak honabasi yawi nupi singda checksin bagi wahi khara haiba crime reports ki matang amadagi nupi macha mana lokthoklaga phajaba wahi adu thagale kari su kaiba leite manipur da hero amadi heroine gi maming di adumna khut thektuna adumak haibi yai masing kaya bu yamluni nupa da makhoi mari manga nupi da makhoi taramuk masi khaktan maming loina angang dagi ahan phawba loina haibungongan adubu TikTok amadi like da manipur gi hero amadi heroine dagi hena fajabi ke amarumna masing thiba bungam dre haibi yai yum da chak thongduna le hobi nupi adusu nupa aduna haipetang kaiten tholubada khabai ama pairaga daibom cha noi kai dore haino nakhoina moja phudi litpadi garaga akhona si phuri silsilit adi kari kai ba leibagi udaba natro tu yeningdrdi thokro asigum laba kaya amarum masi matau tam duna khonjel de amakak oiraga mi gi masak na nupa khangde nupi khangde kaya amarum acting tongnaragi aikoi gi wadi fai so haijaroi fatti haiba so haijaroi nupa na fau ba hari basida moja farid ama leraga acting tobo kaya amarum yawi yengbada nongning basu yawi makhal matheni haibi yai adubu afaba tawbagi afaba mana phangi lamjen chenbada athoiba dudi manapi pohogba lehogba dudi exam da fail hoiba dudi manapi badi khusu tati tawriba thabak tuna kariguma afaba badi soidana madugi mahi phangani khale adubu phajarabasu pakcharabasu tawriba duna tungda kairakadaba oirabadi khara khanthabadi chunggadra hairuba yaba nate magi apamani aning mangakani honariba tongnariba male masida adubu panjariba sidi ngasigi case asiga mari leina bo wafamni December gi tang tara English singani tara mapan nursing tambi nupi ama maha ka bara ama lauduna mathan ta leiram nupi asigi maming Manisha chahi kullom surabi Raipur Chhattisgarh dagin tikra para hariba mafam aduda thokiba thawdogaman mahakki kada nungthil pung anirom tarakpa matamda law khongba kapnaba nupi anigi khonjel nupa ama anigi khonjel makhol hauna tanarakhiram bara aduda asumna kappa lawbugi makhol tarakpa aduda manak nakpada leiramba miyoi khara kari tawba yawrobano haiduna mangak thangkan aduna yengnakhiram masigi matung ngaihak leiraba matungda asum kappa lawbugi makhon henjelakpadigi miyam punama Manisana leiriba ka aduda chensilakiram asumna makhoina chensilakpa matamda Manisagi ka manungdagi naha anikhak yamna hatu pakhatna chenthorokiram amadi bike thauduna makhoi chatkiram masigi matungda makhoigi ka da karigumba kharadi thokle khanbadagi makhoina leiriba ka aduda miyam jangchindani yenglame hek thong adu hangdoktuna yengluba matamda ka adu hangdokpada Manisha leimai da taduna lerami mahakki masada machin tumlaba thangumana masing lakamdana masada thin kibagi dakpam lerami thangpam sing asi masagi puktagina thabak phawbagi jaga sing aswaidana ayamba thilami masigi matungda thangnaba ka amadana nupi amsu makokta karigumba arumba pot amana thomba matungda kairaga ita aduna lei maida
ikheng chentaduna leiram bathingaki mafam aduda manisa khak lei haibadi miyamna khangi adubu leiram liba nupi aduna kana nupa sing aduna karigidamak makhoibu thangna thilamba madi kokta romba pona thomlamniba nupa sing aduna kana masigi matungda leiminariba ka barada leiba madi lekai gi miyo singna manisa loinana ka amada taaduna leiriba nupi hospital da mapunsi kanana namagidabak yamna thuna puki adubu hospital yauduna lambi da makoyani taiwang pan thadokduna chatkirami masigi matungda police mafam aduda laki investigation crime of sin check tawkirami oiram liba mohong mataw aduda manisagi mahaki hakchang taaduna leiramba mafam aduwaida police na kari kari chingnaba leibagi haiduna thijankirami masigi makha tarakpada ka aduda nupi amasu leiramniba aduna kanano haiba police na investigation hauki masigi matungda leiramliba ka aduda soktuna leiramkiba madi mamai thangda sikiba nupi adu manisagi manau nupi manju latani haiba khangkiram mahak matam kharagi mamangda machegi manakta exam gi preparation sem sabagi damakta lakibani haibasini adubu machin manau adubu kanahana karigi damak mafam aduda haliba madugi maramdi police na khangba ngafkide masigi matungda ka amada leisabi anibu thangna thinduna hatpa amadi makokta arumba pona thomduna halamba nursing tamlibi asigumba medical line amada mahi tamduna barada leibi nupi amabu matau karamna masak khangdaba mi sing halibano haiduna lekpak irang haurukiram politics kaya tawnarki sarkar pairiba amadi sarkar paidaba singi marakta amadi tongan ba kaya marumna khodong chaba longna nanaba madi chumba puthokna nanamagidama khongthang kaya thangjilak bahuki adubu asengba karino khangna nanabagidama police na yamna kanna thiba huki crime of sin numit aduda manisagi hakchang leimaida taaduna leramba mafam adudagi police na khongat kibada photo khara phangkiram photo aduda nupa amaga manisaga ka hena naksinnaba mawongda photo aduda mami taram adubu photo asi mayaida segairami yamna sengna hairabada ka hena nupa nupi anigi maridagi khara hena henjin ba mawongda kapa photo makhalamani police na khanki thawdok asi magi boyfriend na laklaga mahaka kainare nangaiga leinaba mari punamak loinare haiduna photo segairam oirambe yai natraga nupa aduga nupi maga mari leinaraba matungda akonba mahakna khangnarakpa natraga hana khangdaba nupana makhoigi mari du khanglakpadagi nanga eiga mari leinarambadu natraga nakhoi anigi mari du sida loire haiduna takpo oirambe yai police na angle kaya marumde yengkiram adubu haksangi manakta taram kibadum laba photo aduda manisaga ka hena naksinna na photo kapliba amadi photo aduna mayaida segaiduna taramba matamda police na khangadaba wakhalse karino masigi matungda photo aduda yauriba miyoi adu kanano haiduna police na thiki miyangi irang su kankhilaki police ki thijan basu yamna thujilaki masigi matungda nupa si Muhammad Sep kauba miyoi amani haibasi khangkhirami masi khaktanatana makhoi ani asi Facebook ki makhoi gi Muhammad Sep Facebook ki account yengki amadi manisagi mahaki Facebook account yengki akoi swaida su Facebook ta dumak thai living with relation natraga living relationship yamna fazaba wahi amadi nati luhongdri haibani luhongdri adubu leinariba mari adudi luhongbaga chap manare haibani leisabi kaya pakang kaya Facebook ki mahaki status ta thaganari aningba apambadi adum lerambi yai fazaba fazadaba magi aningbani apamani sengna hairabadi yumgi thongnau da natraga gate ta beware of dogs hui lei checksin biu haibagumani isana notice tawbani aigidi mi leizare kanamti yetpiraklono haiduna wakhalomda leirabasu
ꯅꯨꯡꯒꯤ ꯑꯥꯔꯊꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯑꯗꯨꯝ ꯆꯠꯅꯩ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯏꯁꯥ ꯏꯁꯥꯅ ꯑꯗꯨꯃꯛ ꯂꯦꯞꯄꯤꯌꯨ ꯇꯥꯛꯆꯕꯒꯤ ꯋꯥ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯗꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯂꯤꯕꯤꯡ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤꯒꯨꯝꯕꯒꯤ ꯋꯥꯐꯝ ꯑꯃꯗ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈꯤ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯁꯦꯞ ꯍꯥꯏꯔꯤꯕ ꯃꯣꯍꯝꯃꯗ ꯁꯦꯞ ꯃꯅꯤꯁꯥꯒꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯃꯟꯗꯤꯔ ꯑꯃꯗ ꯁꯤꯟꯗꯨꯔ ꯅꯝꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯑꯃꯈꯛ ꯀꯥꯞꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯃꯣꯍꯝꯃꯗ ꯁꯦꯞꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯂꯝꯃꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯂꯕꯅꯤꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯪ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯅꯤꯁꯥꯅ ꯄꯥꯝꯗꯕꯗꯒꯤ ꯃꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯈꯤ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯧꯔꯛꯈꯤ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯗꯤ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯌꯥꯝ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤꯅꯣ ꯅꯪꯅ ꯃꯤꯌꯥꯝ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤꯁꯤꯅꯗꯤ ꯅꯪꯒꯤ ꯑꯇꯣꯞꯄ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯁꯥꯅ ꯑꯩꯒꯤꯗꯤ ꯈꯪꯗꯦ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕ ꯅꯠꯇꯦ ꯅꯪꯅ ꯐꯦꯁꯕꯨꯛꯇ ꯍꯥꯞꯂꯤꯕꯗꯣ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯎ ꯁꯣꯏꯗꯅꯃꯛꯀꯤ ꯏꯃꯥ ꯕꯕꯥ ꯈꯪꯂꯛꯂꯕꯗꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯅꯤꯁꯥꯒꯤ ꯃꯃꯥ ꯃꯄꯥ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯗ ꯑꯣꯏꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯎꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯗ ꯌꯥꯝꯅ ꯉꯥꯡꯈꯤ ꯃꯆꯥꯅꯨꯄꯤꯅꯁꯨ ꯐꯣꯇꯣ ꯑꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯌꯥꯗꯕꯅꯤ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯑꯍꯜ ꯂꯃꯟ ꯀꯧꯅꯗꯨꯅ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯦꯞꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯒꯤ ꯁꯤꯟꯗꯨꯔ ꯅꯝꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯂꯧꯊꯣꯛꯈꯤꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯅꯤꯁꯥ ꯑꯃꯗꯤ ꯁꯦꯞ ꯅꯛꯅ ꯂꯩꯅꯔꯝꯕ ꯃꯔꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯂꯥꯞꯊꯣꯛꯅꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯅꯤꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯨꯞꯅ ꯍꯪꯕꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗꯒꯤ ꯁꯦꯞꯀꯤ ꯐꯣꯟ ꯅꯝꯕꯔ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯌꯦꯡꯕ ꯍꯧꯈꯤ ꯑꯗꯨꯕꯨ ꯁꯦꯞꯇꯤ ꯃꯍꯥꯛ ꯑꯅꯛꯄ ꯃꯌꯨꯝꯒꯤ ꯖꯒꯥꯗꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯍꯥꯛꯀꯤ CDR ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ ꯌꯥꯝꯅ ꯀꯨꯞꯅ ꯆꯦꯛ ꯇꯧꯕ ꯍꯧꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯞ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯀꯨꯞꯅ ꯊꯤꯈꯤꯔꯝꯃꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯁꯥꯅ ꯚꯔꯥ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯀꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯤꯟꯕ CCTVꯒꯤ ꯐꯨꯇꯦꯖꯁꯤꯡ ꯀꯨꯞꯅ ꯌꯦꯡꯕ ꯍꯧꯈꯤ ꯑꯁꯨꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯅꯤꯁꯥꯒꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯕꯥꯏꯛ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯈꯤ ꯑꯃꯗꯤ ꯃꯅꯤꯁꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯕꯥꯏꯛꯇ ꯇꯣꯡꯂꯒ ꯃꯤꯑꯣꯏ 3 ꯊꯧꯈꯤꯕ ꯑꯁꯤ ꯄꯨꯂꯤꯁꯅ CCTV ꯐꯨꯇꯦꯖꯇꯒꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯎꯔꯝꯃꯤ ꯂꯣꯏꯅꯅ ꯕꯥꯏꯛ ꯑꯗꯨꯒꯤ ꯅꯝꯕꯔꯁꯨ CCTVꯗꯒꯤ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯕꯥꯏꯛ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯊꯤꯕ ꯍꯧꯈꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯕꯥꯏꯛ ꯊꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯖꯨꯕꯤꯅꯥꯏꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯝꯂꯕꯁꯨ ꯆꯍꯤ 19 ꯁꯨꯗꯕꯅꯤꯅ ꯖꯨꯕꯤꯅꯥꯏꯜꯒꯤ ꯆꯍꯤꯗ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯤ ꯄꯟꯖꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯍꯪꯈꯤ ꯋꯥꯍꯪ ꯄꯥꯍꯪꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯋꯥꯐꯝ ꯍꯥꯏꯗꯣꯔꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯁꯦꯞ ꯑꯃꯗꯤ ꯒꯨꯂꯥꯝꯅ ꯊꯣꯛꯍꯟꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯃꯅꯤꯁꯥꯅ ꯁꯦꯞꯀꯤ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯈꯔ ꯇꯧꯏ ꯃꯗꯨꯒꯤ ꯂꯃꯟ ꯁꯦꯞꯅ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ ꯊꯕꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯂꯨꯄꯥ 10,500 ꯄꯤꯒꯅꯤ ꯃꯄꯥꯟꯗ ꯕꯥꯏꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯗ ꯅꯪꯅ ꯉꯥꯏꯔꯒ ꯂꯩꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯅꯔ ꯕꯣꯏ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯍꯧꯈꯤ मसिंग मतुंग गौतम अमदी सेफ कदाइदा लेरमगनि हाइदुना मंगोंदा हाइखि मागी लुपा 15 पीगनि हाइबदुसु मागी थबक पांथोकलबा मतुंगदा लुपा 15 दु पीबगी वाफम लेत्रे अदुना लुपा 15 से पीबगी वाफम लेत्रबनिना हौजिक महाक युमदसु लेते कदाइदा लेबनो हाइबसु खंगदे अदुना मखोय करोमदा चटखिबगी कदाइदा लेबगी हाइबा इ खंगदे असुमना हाइरम मसिगी मतुंगदा सेफ अमदी गौतम मखोयगी फोनगी लोकेशन सिंग यामना कुपना पुलिस ने येंबा हौकि मसिगी मतुंगदा रेबा सतना हाइबा मफम असिदा रेबा सतना हारिबा मफम असिदा मखोय लोकेशन ओइरे हाइबा खंगबदगी पुलिस न मखोय अनि मफम अदुदगी
koisen senaduna matam changna misi asigi matung numit marini gi matung do makhoi faki police gi makhutata case asida chenaba gulam elais gautam hariba miyo isi police no wahangi tonga makhoi ni thamaga machin hangiram matamadu da gulam hariba safe mahaki mi hatpadi yomina kiba asiguma mamana basina mahang haribada mahak mari leinabi manisa mahak hatpada mateng pang lupa lak taret pigi haiba wafam hai matamadu da gulam hariba miyo sina mahana yak lupa lak taret pirabadi mahak yagani hadu adubu paisa simi halaba matung magi thabak se pangthok loba matung da tawge haiki taseng namak thawdo se sep na pangthok pane haiba se police ki investigation nagi khangki masigi matung da sep to mo police na wahangki kari gi damakta manisa bu hatpano aduga manisa khaktana tana manju sina matau karam hatpano kari marangi hatpano aduga nokoi ani Facebook ta su living relation kari no yam haidai photo no chingba aduga nokoi ni yamna nungsi nabagi mari leraga kari gi damakta manisa ba hatpano matamadu da safe na haidorki inspector ai manju yamna nungsi bani ai ni cham cham na maga iga mandir da luhongbagi photo sindur namadu aina hablu bani adubu madudagi mahang wathok adu chawthonduna maga iga lapthok na nabonaki adubu mana fanayam lapthok na bhona rubasu aina di mabu nungsi matam punamak tamikuk khading maga iga luhongdri haiba kaktani maga iga leinari ba mari adudagi nongmadi soidana maki ma aigi nupi oigini haiduna aina khanki adubu wafam sing asidagi mahak nongma gi theidok pa hauruki masi kakta natana atoppa nupa amaga mahak nungsinar masigi matungda makhoi ani mari leinari haibagi wafam adudagi ai yamna nungaiki adubu aina khwaidagi pendabadi aigi mangda tawge yauna tawbagi matagum TikTok haribasida makhoi ani yamna naksinna video namduna TikTok ta makhoi ni gi video viral oiraki hariba video adu aina TikTok tigi download tawduna mikuk khuding yengba matamda aigi isada laman khomningba amadi maga iga leina kiba mari sing aduna aremba tahlaga ngasi mana ingondagi laptop laga atoppa nupa amaga TikTok ta video kaya thagatuna isai saktuna machun leng laga makhoi ni na tawriba mong adudagi aina igi laman khomba pangki asumna police na mahang na haikiram masigi matungda police na mo haiki pare thawdo godu da manaw nupi manjulata hatpagi maramdi kari inspector numid adu mafam aduda magi manaw nupi lei haiba ikhangdi tasengna maki thawdo godu numit December gi 10 sida pangthoki haiduna chatani adubu yum aduda manaw nupi leiramki manaw nupi amadi mache masida eiga mache ga leinariba mari edu manaw nupi na sukhang adubu icham chamna thabak ama chalubani mafam masida laktuna ngaktang pothagi haiduna lakpani haina khungki makhoi ani na yamna taram na toki amadi chaklen ama sasi haiduna numitu ayukki chaklen mafam aduda chaki chak chaba loiraba matungda ngaihak leiraga photo thagatpagi wafamda manisa ga iga sankanaba hoki madudagi ibani sankanaba dudagi aina hana sem sadana purukpa thang aduna aina manisa da thinba hoki manisa da ina thinba hogadagi manaw nupina chensilaktuna mache kanana bagi da mohona ba horoki madugi matungda gulamna thongda leiraba thonglonje achouba aduna manjulata gi makokta thongki asumna thawdoga si thokkiben asumna police na thigat matamda makhoi gi machendagi haidorokpada manjulata hatpagi maram amadi manisa hatpagi maram police na sengna khang wafam asi chumra haiduna mok gulam elais goktam hairiba mioi asida su police na topa ka amada thamaga wahangki adubu thawdoga sida sahi 13 khakta ngari banu padudi mahakti mapanda makhoina sen thorok pangai duna mapanda leki imung manungi wafam adu mahak tasengna khang masini ngasigi late night story gi Hombutara mga suba tangkag TikTok. Like TikTok ta hero amadi heroine masing no manong maghihingalag. Yeng manungay ba, masag fazaba, acting hay ba, kaya marum uba fang. Adubu, apabasing tawba karisu kay balit. Masina maram oraga ado madong gitungda, kuraw tangak kadaba mati, adugu makayado yeng lu raga adong gipunsigi kongloy oigadori baduna. Mahaki mobile ki putok duna kut tin duna. Wafam sing adu takla ga punsigi khongru oinana bagi khongpham ama laklabadi kari oigadagi yamna chiksinningai oidi wakhal manaba aibu masak khangbi gadaba ai tungda aigi lakadori ba aigi punsigi khongloi adun aibu masak khangbi ba haiba sisu yamna tangai phadi lohongdring aigi nungsinaba na nungsiba amani lohong laba matungda nungsinarakpa na nungsiba amani
खरक कुइना लुहोंगलबा मतुंगदा मुक लेरबदी युमदा लेरिबा नुंगसिबा दुसु लेकाई खुनगी युमथंगनबदा लेबे इतै मगुंबा इचेगुंबा इचनगुंबा ओइरकपसु याय तोंगान तोंगान वाफम थोकली माले मसिदसु सिगुंबा कया अफबसु कया लई फत्तबसु कया लई हेना चेक्सिनबियु सेक्सिनबा हाइबसिदगी हेना फबा करिगुंबा मत लेति मरालगी मतुंगिना सैब गुलाम लोइनाना जुबिनाइल ओरिबा नुपा मचा पुलिस की मखुता हौजिक हौजिक सुरिमान लौथदुना सारसी थंकलबा मतुंगदा चैराक पिनेननबगिदमक सेम सारी मसिनी डिसेंबर की थासिदा थोकपा ख्वाइदगी नौबा केससिंगी मनुंगदा छत्तीसगढ़ के सिगुंबा मफम मसिगिदा थोकपा थौदोंनि मियामदा पुजरगलिबा थौदोग असि ताबिरगा दोंगे थमोइदा करी फाउबिबगे कमेंट बॉक्स दा कमेंट पिबियु लेट नाइट स्टोरी की चनबिनी खुरुमजरी थोरम लादोक्तुना ताहानचरिबा असि 90.0 वाहोंग रेडियोगी थोरम परिंग सिंगनी हौजिक मयाम पुन्ना तामिनक्रे लेट नाइट स्टोरी हुंबुदरा मंगा सुबा तांका यूट्यूब अमदी फेसबुक ता लेबिरिबा सिंगना इंस्पेक्टर तयai अनौबा तांका किदमक्ता नेक्स्ट पेज ता लाक्पियु 90.0 वाहोंग रेडियो ताबिरिबा सिंगी ओइना मखल मथिलगी इसै सिंग खुदोल तमचगी मयाम पुन्ना तामिनसी हौजिकी ओइनदी मिकु खरदंग मयामदगी लापथुकसरी पुनमपु खुरुमसरी Admission open. Ruda Academy Thobal. Thobal Wangmataba opposite. Thobal College, Manipur. Ruda Academy Thobalgi